irangsi khudongchaba lawraga haiba tare laiba fiumsi khudongchaba lawraga sendan daba lambi oina extortion ki kino sida changsilakpa sigi kino mayam sida yausilakpa siguma mayam singsida khoi warning tawjari na khoi siguma kino si toktragadi hojikti NSA tawraga book tawba or serious oiba crime singda khoi NIA da si extortion gi toina tawraba extortion gi case sing si khoi NIA da sinnaragani yaina NIA da su khoi recommend tawba hawragani na khoi police ki side tagi masi thamjage adu masi yaring khai khoi ngasagi lairiba naha singna su masi khara gyan tabiu ana praja da su khoi appeal tawjari mama pa lai sing da su appeal tawjari chatliba isa singna chathoiba khotoi sing si kana dinari ke kai tawri ke haidu phajana senabiraga masigumba kano si khudong thiba kai ki mayam si khoi punsida nangdana wona biu aduga police su hena kanna extortion gi kano sida khoi maikei sida khoi hojik sigi action lokhonaba khoi hojik loina sem saduna leiri aduna praja singna mase khoi gi doubt leibiganu police ta khoi ta phajana share to view information matam chana share to view matam chana share to rogadi khoi prevention phajana ngangbani matam chana share to view aduga police ka loina mayam na mating pangbiduna khoi extortion gi samasya si masi kokna bhona minasi